North East the tourist khwaidagi lakpi state Mizoram na oire Manipuri hanadagi hantari. Awang nopok state singi manung na domestic amadi foreign tourist khwaidagi lakpi state Mizoram na oire amaromda Manipur gi oina di ethnic violence tholakhibadagi hana laklamba sangdagi sathina hantari. India Tourism Data Compendiums 2025 ki matu ina laiba sigi awang nopok lamdamda lairi state singda domestic amadi foreign tourist sing lakpi sang asi state khrada hengalaga state khrada hantari. Hawkibasay anirom sida awang nopok state singi manung Mizoram na tourist lakpigi sang khwaidigi wangbi state oire amaromda Manipur gi oina hana laklamba sangdigi hawkiba sahi anirom sida handakri data sigi matu in Mizoram na domestic tourist lakpigi sang sara 101.74 oitunu kumjai English singaniga kungo homdoida visitor million 0.209 laklamba du kumjai English singaniga kunga mari de million 0.422 da hengali aduga state da mapaleba ki tourist lakpi ki sang sa da 44.22 hengatuna tourist thada lising mari ki dagi lising manga phaw lakli hari amarom da hoki be sai khra sida Manipur gi oina di hana laklamba tourist masing dagi sathina dakri state da domestic tourist sanglakpi ki sang sa da 49.56 hantaduna kumja English singani ga kunga homdoida tourist lising yang khage nipan laklamba dagi kumja English singani ga kunga mari da tourist lising kunga mapan handakri Mapaleba ki tourist lakpi ki sang sa da kuntra matuga point 35 handaduna state asigi tourism sector gi phibam sokchile hainsu report aduroli Meghalaya gi oina su state asida domestic tourist sanglakpi ki sang sa da 13.04 hengalaktuna domestic tourist million 1.586 lakpa loinana Mapaleba ki tourist sanglakpi ki sang sa da 15.24 hengalaktuna visitor million lising kungo homdoi sanglakli Nagaland gi oina domestic tourist sanglakpagi sang sa da 25.87 oiduna visitor laamga lising kunga truk sanglakpagi loinana foreign tourist sanglakpagi sang su sa da 19.01 oide haina report aduna pali Tripura gi oina su domestic tourist sanglakpagi sang hengalaktuna sa da 64.07 oiduna visitor laktaruk lising ama lakpaga loinana foreign tourist sanglakpagi sang sada 36.15 oiduna visitor lising mogdra mathoi lakli Assam gi oina domestic tourist sanglakpagi sang khajiktang hantaraktuna sada 0.06 oiduna visitor masing 7.608 million oibaga loinana foreign tourist sanglakpagi sang di hengalaktuna sada 14.07 oiduna visitor lising kunga taret yauri laiba asigi apunba domestic tourist visita Assam na sada 0.26 contribute tawri Arunachal Pradesh ki oina domestic tourist lakpi sang hantaraktuna sada 16.40 oiduna visitor masing lak nipan lising humdra oide dumakpo foreign tourist ti hanadigi khrengali Sikkim gi oina domestic tourist ki sang hengalaktuna sada 16.60 oiduna miyo million 1.540 yori dubo foreign tourist sang lakpi ki sang di sada 9.68 haita khreani India Tourism Data Compendiums 2025 only Data adu ki matu in awang ng poklamdam si leba asigi tourism landscape ta asawa phidam kanmangam lakli adumapu traditional tourism ki powerhouse am oriba Uttar Pradesh Tamil Nadu amasum Karnataka na adumak tourism ki lamda India gi oina adumak mangjil thari Manipur International Youth Center na Lalhoulup singi Pukning chingsilakli Manipur International Youth Center MIYC na suspension of operation su arrangement gi makhada leiba yauna Manipur operate toriba arm opposition group ti mangna kumja English nga magsamapan gi nifugu mapan gi August 12 de phamkiba mari suba Geneva Convention gi common article 3 ga na satli haina miyam khangna lakhopga loina Geneva gi deed of commitment sign tawgadabani haba wafam tamrakli MIYC na thadorakpa chirol da masana yana amadi yamna mayek singna humanitarian commitment leiba armed groups in civil society digi support fangani maduna tana misam da terrorist ki thabak sathaba hingsa gi thawong kya sathaba armed groups in di Manipur miyam na kaitong da makoibu yaba gamloi maram asina Manipur operate toriba su da leiba yawn opposition armed group khudingma mari suba Geneva Convention gi common article 3 bu ikai khumna bagoloina Geneva call dates of commitment sign tawgadabani hapu wapum tamnakli loinana armed group sing na misam miyam da terrorist ki thabuk sa thabuk khodak lep kadabani madi sei taraga nipan ki makhada lei angang sing bu recruit tawduna sijinabi ki thabuk khodak lep kadabani hanisu demand tarakli MIYC na mataki wapum as thamlakpi ki maramdi masina moral and legal
legitimacy practicals benefit amadi accountability not impunity hairibising asi purakani haibagi thajab thanakli Siri Gaurachandra namo Purbasaram da khoi punamak leminaramba INM moirang da suk matam sangna thaupubiramba Sri Mairemam Kamal Singhana taibang sintha loireduna nungsirabi imung manung sagai na tei amadi marup mapang khwai punamapu thadoklamlaga haukiba September gi ang 18 English ngani ga kungamanga langwan gi kungani pani panba irai numita guru gi kripa dagi base onduna Sri Krishna Chaitanya Niladas haib nam phangjaduna Brindaban prapti oikhre laklibo October gi tang ama English ngani ga kungamanga mera gi mapani panba yumjagasa numita Shradha din thokle numit asida laikhidarabagi atama santi gi damak ngamjaba hairang lairang khradang hari sankritan galoina Siri Gauranga Mahaprabhu gi saranda kasagadauri upalaksya sida Brahman Vaishnav ahalaman amadi marup mapang khwai khibingna matam sana lengbirakuna harinam Shravan tawbiranaba paujinjari Thauram pareng nungthil pung 12 makhai sankritan hoba layoi khraba ipa ibung ga tinabiramba loinabiramba aikhoina di sakhang jahaudraba mipung khudimangna laikhidabagi paujel asibu thingna birabadi mahaki aroiba mathau mangam pangthokpa sida leimana amatang oirabasu katpiduna saruk yaba lakpiyu haina imung manunggi miyoi singi maikaidagi paujenjari ba imung manungsing mafam mairembam laikai moirang thauram tokpham mairembam laikai mandap moirang Library and Information Center Kakching saruk khara maina sakri ngasayo angan bada Library and Information Center Kakching auditorium gi saruk khara mai sakri hari thaudu osi electric short circuit na maram oiraga sakhibani center asida hangduna ladiba legal aids clinic ki room da maikhu horakpa adu sunday ngana lak mairoi singna sen thoraktuna laikai da pau pirakpadigi laikai du gi mapung oiriba friendship sporting club na lambi ma amor akai singdun lairamdagi mathang pau pina duna fire sub station Kakching team laktuna mai kanna bohona bokhi ahan bada maikhu na maram oiduna sangbada khudong sakidi hari mai sakpa du legal aids clinic ka gi thongnau selling amadi furniture khrasoki amasum midway room amadi press conference room gi selling amasum pochai khrasoki roidana mai eduna wairakpada auditorium gi makha thangba saruki sit khrasu yauki fire sub station Kakching gi team na kana honaduna ayuk pung 3 tagi 9 phawbda mai edu kanba ngamkhi hainasu paus ta makha tana su phungdorakli tentak pa paw mana India lenga ki wakulon hongdri ba phawbu Manipur tangdu laitab oiraklo have UCM gi wapum phungdorakri tentan asumna memna thamjagi India lenga ki wakulon hongdri phawbu Manipur tangdu laitab purakloi Manipur gi hauju oiriba phiba masigi waroisin lairu haina United Committee Manipur UCM gi President YK Diriana phungdokre hari adugo tentak asumna memna thamjagi hauju koina di mem paus matang ase lusinjarge amasum makhatan anauba update ngamina sena channel sigi maikeri gi mang phamda makhatan thamjari makhata banauba update mem punung ngamina si